mayang asidi aise kuire kuibadi yang kuibabudi natte aise cloud kitchen ama tawba ko cloud kitchen tawbasina khitang sangdaba haitare aduna maduda nam hawgadawudusu hetan sigi nambasisu pura kuigi mongonda thadadardi yadreba kainose mongonda pura direct masi thagatoini youtube da thagatoini haibo oiragadi mongonsida kainose eten kainose pidaba yadeba aduna aise cloud kitchen ama tawjaba aduna khitangdi gap lainare donga sidi ai khamen se khamen ne alu ne adagi sina uyen sina kuigi yongsak maru amubudo adu adagi hawai thrak saina frozen da thambane phangudi am phange da hawai thrak to american pi nga ngai hore hujikti adu masi frozen da thambane adu tawraga is thongjarake thau ma chung khangal do nga di masi da thakadabase phabo khara thaani ngari khara phabo ne tawraga horen ucharage ukhabi yai baga tawraga mayam kano tawbiyo ge khajing khara su thakjarani hinjang ji soiba matamda ko yam khoigi pangsoida sojinba su jo hauteba khoigi gyanmen ta duna pang chadoramni habi type da sojinba su jo haute khamen ji yo hujra khamen se ngadi ukabi sine adagi ngato na yai bane khajing ne si thakjarage ado mayam makhan matheni ko thongdoi se yengbiyo su mayam su dum thongongani khamen se thongbu se kuthong leire dana ko kuthong du naina sum thongjarakadoi se datu semba degi yongsak se fresh anobo budi thakpa yai ba ko adusu sisu haweba thakda adagi si ai loklei mase naw hapchanjare adagi si kaino leijare uyen leijare hoi thak leijare chak leire thau ngokdoini na tawtaraga nga se yam su chawbasu alle koigine kanose ngobadi maroi di aidi maroi na kopi na ngoge ko ngasidia aina maroi na kopi maroi na pakpi mara hena yamna kaino oirise akoi gi pot se mangi dore ba loina ko mangi ba sida ai kasu thawai no ngai te ba nahan akoi gi umorok se naga chili haire eba kasu thawai no ngai te ado hoi chahau gabudi oi hogdre dusu matungi posing sidi migi oi gi danabado akhoi hotna seba kaidogi akhoina tilok chanam yam draka lei duino akhoi maroi mara lei sidi maroi na pakpi lei si maroi na kopi lei sidi yam lei na lei bewa lei akhoi gi ngatani kaino se si migi oi hangum seba aduna akhoina mase akhoina masak takpam draka lei eba se akhoi gi ni si tawgadabani aduni adani kaidobaino ba khoina ga tilau chanam hoi chau chagadabani cha no haibagi wan nataba adujo akhoi kaino khatangdi tawhogseba khoi khatangdi kalhogdragadi akhoi je loi mangi doreba loi mangi dore thawai nungai teba kaisu nduna aina haijai se saudi chaubi ganu ai yam kanjaning ba haitare ai khoi gi pothokse khoi meitai gi pothokse kanningneba ai nungai teba thawai yamna hando naga ke king chili harak padu dan ko ai kaino program am yeng bani ne tv da kaino da master chef kaino ma yeng badu da ne naga king chili harak pas ai thawai nungai te yamna ai facebook ta sumu i gi bani
ꯑꯁꯤ ꯀꯔꯤꯅꯣꯅꯦ ꯑꯝꯇ ꯑꯈꯪꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅ ꯑꯗ ꯑꯈꯪꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯏꯗꯕꯗꯒꯤ ꯎ ꯃꯣꯔꯣꯛꯇꯤ ꯂꯧꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯆꯥꯛꯍꯥꯎꯗꯤ ꯀꯜꯍꯧꯔꯦ ꯑꯗꯣ ꯀꯟꯕ ꯌꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯣ ꯀꯜꯍꯧꯁꯦꯕ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯀꯜꯍꯧꯁꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯟꯁꯤ ꯑꯗꯒꯤ ꯃꯔꯣꯏ ꯃꯔꯥ ꯀꯟꯁꯤ ꯀꯟꯕ ꯌꯥꯕꯗꯤ ꯑꯗꯨꯝ ꯃꯀꯣꯛꯁꯦ ꯍꯥꯞꯆꯤꯟꯒꯦꯀꯣ ꯀꯟꯕ ꯌꯥꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯜꯍꯧꯁꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯑꯣꯏꯈꯤꯗꯅꯕ ꯃꯤꯒꯤ ꯌꯥꯝ ꯑꯣꯏꯒꯦꯕ ꯃꯤꯒꯤꯗꯤ ꯑꯣꯏꯅꯕ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯅ ꯍꯣꯠꯅꯕꯤꯗ꯭ꯔꯦꯕ ꯀꯩꯗꯧꯕꯩ ꯇꯤꯜꯍꯧ ꯇꯥꯡꯉ ꯑꯩꯈꯣꯏꯅ ꯋꯥꯗꯣꯏꯅꯣ ꯀꯩꯗꯧ ꯆꯅꯝ ꯇꯥꯡꯉ ꯑꯩꯈꯣꯏꯅ ꯋꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯂꯩꯖꯩꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯣꯏ ꯃꯔꯥ ꯂꯩꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯅ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯔꯣꯏ ꯀꯩꯅꯣ ꯂꯩ ꯀꯩꯅꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝꯒꯁꯦ ꯀꯩꯗꯧꯕꯩ ꯃꯤꯒꯤ ꯑꯣꯏꯍꯟꯗꯣꯏꯅꯣ ꯑꯋꯥ ꯐꯗꯤꯒꯣꯝꯒꯁꯦ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯐꯔꯤꯕ ꯅꯄꯥꯛꯄꯤꯅ ꯐꯔꯤꯕ ꯐꯈ꯭ꯔꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯀꯜꯍꯧꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯣ ꯑꯩ ꯊꯣꯡꯖꯔꯛꯑꯒꯦ ꯑꯩ ꯊꯥꯎ ꯍꯩꯖꯔꯦ ꯑꯩ ꯍꯧꯖꯔꯒꯦ ꯊꯣꯡꯕ ꯑꯗꯣ ꯃꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤꯀꯣ ꯉꯥꯔꯤꯒꯨꯝꯕꯁꯨ ꯈꯤꯇꯪ ꯌꯥꯝꯂꯞꯅ ꯑꯗꯨ ꯂꯩꯗꯅꯀꯣ ꯑꯗꯨ ꯊꯛꯄ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯁꯤ ꯂꯩꯔꯦ ꯇꯨ ꯃꯌꯥꯝ ꯑꯩ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯊꯥꯗꯖꯔꯦ ꯉꯥꯔꯤ ꯊꯥꯗꯖꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯑꯩꯅ ꯁꯣꯏꯖꯟꯃꯦ ꯑꯩ ꯉꯥꯁꯤꯡꯗꯣ ꯊꯥꯗꯖꯔꯒꯦ ꯀꯥꯕꯤ ꯉꯥꯔꯤꯅꯅꯤ ꯊꯣꯡꯐꯝ ꯀꯥꯏ ꯑꯗꯒꯤ ꯈꯥꯃꯦꯟꯗ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩ ꯎꯌꯦꯟꯒ ꯍꯋꯥꯏ ꯊꯥꯛꯀꯗ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯣ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯦ ꯃꯍꯤꯁꯦ ꯑꯩ ꯆꯤꯡꯍꯤ ꯃꯆꯤꯅ ꯍꯥꯞꯇꯣꯏꯅꯤꯀꯣ ꯈꯔ ꯍꯥꯞꯈꯤꯒꯦ ꯑꯩ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯊꯥꯛꯆꯔꯒꯦ ꯑꯩꯗꯤ ꯍꯤꯟꯖꯥꯡꯁꯦ ꯃꯣꯔꯣꯛ ꯑꯀꯨꯞꯄꯒꯅꯒ ꯊꯥꯛꯆꯟꯕꯗꯣ ꯑꯩ ꯊꯥꯛꯆꯟꯖꯗꯦꯀꯣ ꯑꯩ ꯉꯥꯔꯤꯅ ꯐꯖꯅ ꯃꯦꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯊꯥꯛꯄ ꯊꯨꯝꯁꯨ ꯊꯥꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯊꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯛꯄꯨꯗꯤ ꯊꯥꯛꯑꯅꯤ ꯑꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯛꯑꯗꯤ ꯈꯥꯃꯦꯟꯁꯨ ꯌꯥꯛꯄꯅꯤꯅꯕꯀꯣ ꯑꯗꯩ ꯉꯥꯔꯤꯁꯨ ꯑꯃꯨꯛ ꯈꯔ ꯌꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯤ ꯌꯦꯡꯉ ꯊꯥꯛꯄꯤ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯒꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯛꯄꯤ ꯇꯥꯔꯦ ꯊꯨꯝꯁꯦ ꯃꯥꯗꯤ ꯊꯨꯝ ꯌꯥꯛꯑꯗꯤ ꯍꯥꯎꯔꯣꯏꯕ ꯁꯤ ꯌꯦꯟꯖꯥꯡꯁꯤꯗꯤ
ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯌꯥꯔꯛꯀꯗꯣꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯈꯥꯏꯖꯈꯤꯕ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯑꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯇꯨ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯌꯥꯝ ꯃꯨꯜꯂꯗꯤ ꯍꯥꯎꯇꯦꯗꯅ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯒ ꯁꯤꯡ ꯄꯥꯈꯣꯟ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯁꯤ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯀꯃꯦꯟꯁꯨ ꯌꯥꯝ ꯄꯤꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯃ ꯁꯣꯝꯗ ꯀ꯭ꯂꯥꯎꯗ ꯀꯤꯆꯟ ꯑꯃ ꯍꯥꯡꯖꯔꯨꯕꯗꯣ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯋꯥꯕꯗꯣ ꯌꯥꯛꯁꯦ ꯑꯗꯨꯅꯅꯦꯕ ꯍꯥꯏꯔ ꯇꯧꯕꯗꯣ ꯈꯤꯇꯪ ꯋꯥꯕ ꯑꯗ ꯑꯩ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯏ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯀꯣ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯟꯁꯦꯕ ꯀꯣ ꯑꯩꯈꯣꯏ ꯑꯗꯣ ꯀꯥꯎꯕꯤꯒꯅꯣꯕ ꯃꯌꯥꯝ ꯆꯥꯕꯤꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯇꯣ ꯑꯗꯣ ꯀꯟꯁꯦꯕ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯟꯕ ꯌꯥꯔꯛꯑꯦ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝ ꯐꯖꯔꯦꯀꯣ ꯑꯃꯦꯔꯤꯀꯥꯒꯤ ꯈꯥꯃꯦꯟꯅꯦ ꯎꯌꯦꯟꯅꯦ ꯌꯣꯡꯆꯥꯛꯅꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯑꯂꯨꯅꯦ ꯊꯣꯡꯕꯀꯣ ꯉꯥꯅ ꯈꯥꯖꯤꯡ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯑꯗꯩ ꯉꯥꯇꯣꯟ ꯉꯥꯔꯤ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯑꯣ